ahan mamuktada iramdam sana leba kanglaipa Manipur siki manu amasung mapanda laikraba Meeteilol Meetei mek punung sijaba khudingma ngangkham Prameshwarna ikai khumnaba uchari channel sigi maming Manipur languages features ane kauje ngasi neinegadaba asi Meeteilol gi Waaheithangnau haibidi Meeteilol gi wahai mathang manau English da haraga Meeteilol to English dictionary maski matangda neinejagadabani ngasi neinejagadaba asi mamang de neinejakiba adugi makhatarpo aina page number 57 lama yang kaitareni makhata badudi thang hajrake page 57 part 1 Meeteilol Waaheithangnau Meeteilol to English dictionary saniga tramanga suba wahaida kyamgai makha laikai mingta noun sana laiba kanglaipa laiba raja homi Yelomi Meetei singna khundaba khul amagi mamingni khul asibu khonthok libi pambal tairibi lairembi gi mamingna leimarel panthoibi kau-i makhatar ko amuk thumtang hajirake Saniga trasuk suba wahaida kyamba maidingu kyamba haibisina ningthaudugi mamingni kyamba maidingu mingta now sana laiba kanglaipa asibu leingak lamba ningthauni pakhangwana ningthau oiba matamdagi ningthau masing thiba hauraga Kuncha nipan suba Meetei ningthauni ningthau kyambana leingak lamba kumsing adudi Kristake kumsingda pabada 1437 dagina 1508 haibidi lising ama samri kuncha dagina lising ama sangwa sumna nipan phawba kyamba Maidinguna ningthau iduna panki sina laiba kanglaipa adu makhatar po aina kumbabugi mawongda makhal laiba singa jangtanga hajirake khenaba kumsing ahanbada Meetei kumsingna plus 3101 haibidi Kristake kumsingna 0 oiba matamda Meetei kumsingna lising ahumaga chamaga subna ama yore aduga Malya kumsingna lising amaga chahum mawdra tare sure haibidi Jesu Krishna pokpadagi Malya kumsingna lising amaga chahum mawdra tare hali aduga Meetei kumsingna lising ahumga chamaga subna ama hali makhatarpada sagabda kumsingna humdranipan haibidi sida minus la ibasi Krishna hokhramatung chai humdranipan leraga kumsingna 0 oi matamda mana minus la ibasi Krista kumsingna hogra matungda sagabda kumsingna humdrani pan subadani kyambana ningthau oikhiba matamasi Krista ki kumsingda lising amaga samri kunthra taret oibaduda lising ahumga sam sumna amati sem matamda lising mariga samas kunthra nipan sure kyambana ningthau oiba asi Meetei kumsingda aduga kyambana ningthau oiba loikhiba asina 150 ai adi lising ama sangwa sumna nipanda lising ahum cham sumna ama tinseleraga lising mariga chatruk sumna mapan sure kyambana ningthau oiba loikhiba matam asi makhatarpa amuk ajirake Meetei mayek yekchen lon Meetei mayek spelling sigi matang da amu hajirake essay number 1 da essay number 1 hidida lere mid inapta lum hapani adi falling ton khangnabani mid inap hadi lum haptraba matam sida rising toni ayang mani til makhal ama haibidi mid inap mi hadi mi hapsi karino til makal amni English haraga spider masangda
meet enough lum haidi sina falling tolni me habni me habadi me oiba English haraga human being masang the asing number 2 jida meet enough ya dias masa ama pire mase asambani abbreviation ni meet enough sina khai khangale habda mingta English haraga now asing number 3 da asing number 3 da manager ke maming na habi matang sida meet mapung mesda enough amasung ngolon sum ti tapsinba asigi matangda hajage haidi mapung maye meet sidida enough amasung ngolon sum tapgi matangdani hajar kadaba si asing number 3 da maming wahai asida maming haina sijinade haibidi ngolon sumgi mahutta nung oina sijinade maramdi mitay maye ki mapung maye hadi mafam asida meet hadi meet harba mapung maye asini mapung maye amada saitap ani inap nung taptuna sijinade haibidi saitap ani haibsi inap absun nungi wangaktunate saitap nipan habdi atap ina unab yanap saina onap songnap nung hariba mitay meki saitap maye nipan singase mapung me amada amanatraga amasina duna saitap ani sinaba yade masanga ngawulon sum asidi mapung maye amada saitap ani sijinabani ngawulon sum arumba khangnabana yeta lum hapkani adi rising tone da ngolon sum sida yeta lum haptre aduga falling tone oiba targadi ngolon sum yeta lum hapi matang asida ngasigi oinadi Meeteilol Waaheithangnau haibidi Meeteilol Waahe mathang manau nainajaba loijare channel asigi mami Manipur languages features haina kaujai Yingbiriba khudimmak ngakam Parmeshwarna ikai khumnabu uchari channel asibu hanba yengbu orgadi channel ase subscribe tawbi amsung like tawbiu awat apa lergasu habirau amsing khangdaba kaya lergasu habirau mathangi upload taw matamda chimduksage mamangda nainagibada Meeteilol Waaheithangnau nainabagi mahutta Meetei singi thainadagi hauna haidi matam kuini mamangdi chanaramba Quite popular high school lampakta pangthokpa augri chongbagi matangdadi amuk upload tawjakhre ade mathang amuk Meeteilol Waaheithangnau gi matangda amana upload tawjaragani Manipur language features na Meeteilol Waaheithangnau dana tana Meetei singi oiba culture gi maramda aidi chatnabi oiba masigi matangdasu mathang upload tawjai maramaduna yengbiriba khudimmakna Asugumba Meetei culture gi oiba maramdasu yengbinaba ningsinggari makha tarakba oina mathangi upload torku matamda ikoi puna unaminasi ngasigidi matang asida loisinjarage